tang kuntragi numidangda sakangdabasingna Uripoki Ibotonsana Higher Secondary School manaktagi faduna pukiba Akoijam Angou gi langla langjil hayeng phaobagi manungda leingakna khanghanlu ngamdrabadi mathangi numittage Thoubal district ta Pung Nifunipan gi general strike tawragani hairi Thaudok aduga mari leinana semkiba JAC na sinduna Akoijam Angou gi langla langjil khanghanlu haina taksilladuna ngasi Thoubal kaithilda miyamna wakat mifum chathaki wakat mifum aduda saruk yakiba sanjanbam sarojini na hai Thoubal awang leikai sanjanbam leiraktage Akoijam Angou bu shakhangdabasingna faduna pukre haiduna Imphal West Police Station da aiba wakat cherol pishinki adubu ngasi Thoubal leingakki maikaidage mahaki langla langjil puthokpa ngamdana leiriba asi JAC na yaningde hayeng phaobagi manungda asengba ama khanghandrabadi mathangi numit October gi tang kun mangagi ayuk pung mangadagi Thoubal district ta Pung Nifunipan gi general strike ki khongjang sangsilagani amaromda Akoijam Angou gi loinabi Akoijam ongbi kiran leimana phongdokhibada mahaki mapuroibabu kanana kari maramgi damak faribano mara leiram labasu chumthoknabagi tanja ama pibiyu pikliba angangsinggi minungshi yenglaga mahak putek ta kaidana thadokpirau haina mari leinabasinggi pungning chingsilakli September kita di pusat ada kimang kerja ngasih ketan mari ni suruh bahawa kita mari kepung atau tak kita nak lagi bah jadi mau bahagia punya kes mari start tu kerja apa matung dah sekarang mereka dah video haiduna wakat zero mah pergi jadi lagi le ataupun nama kita ngasih bahawa dah koi bayar apa haidi magil pun nama bahawa pang bangam dah bagi ngasih ngasih bahasa di protes sih koi jangan jarak pani hayeng tangkun mari ngasih bahawa sih koi ngajar agak sih manungda koi untuk bayar pada koi sama dah pang dah koi lagi mathangi numit tang kun mangagi ayuk pung mangadagi hawraga pung nipangi general strike ma koi Thoubal city ona koi sangjan jaragani fire tawya sigami police station da su fire tawjare har na da su fire tawraga lei du mo si bhaw da ma kulam khang ma su ngamdre approximately vidiba suli now radio na sen mayam mai fel nam magna mahang po tansi ai gi kamne sinabiu Pili besa singgi minungsi yenga kanda magi maral karino maral do tangi ko da haibiu mioi ba mo oina babu sedok sa bagi danja du su tibiu kasi ba wa tha ma kharam ko kai da matta minu pili besa singgi yo kala ta khani da bana ko ina lai di besa ni ba suai